ngasi numida wairam phongkhiba tongan manipuri sifongsinga amasung thokhiba thawdo wathoksingdagi maruibi ipausing miyamna thamjagi ahanbada panam pausidigi lokusaraga Arambai Tenggol na Kourakpaga mari leinana Ruling MLA singi Mipham Pangthokhre Bisnupur gidi hayengi oina curfew komthokhidre Imphal East West ki order ngainari Arambai Tenggol na hayeng kauriba laingakpasingi Mipham amadi state asida hausik lairiba issue sing asigi matangda khana nainanaba Ruling MLA singi oiba Mipham ama Minister Secretary ta Pangthokhre Chief Minister na share loduna pangthokhiba Mipham madunga sinungtil pung amadigi haunaba pandam thamki loinana matam madu phawbagi manungda tungan ruling party ki MLA singna CM Bangalo ta laknaki hausik phawbi goina pangthokiba Mipham maduda MLA singna kari karamba wafam sing khanakibagi haibadu khangmangamdri adubo ngasigi Mipham madu maru oina kanglada heng pangthokani hariba Mipham amadi state asida thokliba irang asigi matangda mihut singna kari karamba khongthang sing lawba yabagi haibagi matangda khandaramba yai haina panari Adumapo ngasi pangthokiba Mipham adura ruling party ki MLA singi masing sapsana sukhibra haibadusu hauzik phawi oina khangmangamdri panmayabadi numit khrani ki mamangna Chief Minister Secretary ta ruling ki MLA singi oiba Mipham Pangthokpada MLA masing suna yawba ngamkidabani adubo Arambai Tenggol gi maikeidigi lengak basingda hayeng kanglada unanaba sewa tharakhibagi matungina Manipur gi mapanda leiriba atopa paomna Myanmar Army gi aeroplane ama Mizoram da kaikhre Miyoi taraga mari tongba Myanmar Army ki aeroplane ama Mizoram gi Lengpui airport tarakpada soibadagi runway digi nanthok manak nakpa mafam amada class landing tawbada miyoi taruk aso apanangkhre agency ki pauna hai Mizoram da leriba Myanmar Army personnel lawba lakpa pilot yauna miyoi taraga mari tongba Army plane ama Mizoram gi Lengpui airport ta crash landing tawbada miyoi taruk aso apanangbadagi Lengpui hospital pukhotuna laikanakhre Myanmar junta army amasung mafam adugi rebel group singi marakta haukiba sayolda khuthoknabigi thangdokta India da sangjapam lawrakiba Myanmar army samaga marfuga mari maramda amuk halanba hokre haina ngarang Assam Rifles ki official amana phongdokraba matung ngasi gi lebak thiba thangdodo thokibani Myanmar da khuthoknaba aduda mamang sayolda Myanmar army saniga humdraga taruk ki manungda samaga marfuga mari ngarang ninthokaba numitta Myanmar da halankrabani ngasi lehoriba Myanmar ani maudraga ni thoesi lawba lakpada thawdo thokpani aeroplane aduna aizol naknaba Lengpui airport gi Myanmar gi Rakhin state leiba city wi tamna pukhigadabani hadi atopa pawmana more the security force hatnaba thamlambana singba IED bomb ani pokhankhre more khuntak lan sibaga sapmanare miyemata mapan thoknadre Border town more the security force hatnaba thamlamba oigani singnaba IED bomb ani mathang aso engam yauduna pokhankhre ngasi ayuk more 1 number 8 new more gi mafam town manung kharada security force singna patrolling satuna thibu homba sathabada kokinar ko terrorist singna thamlamba oigani singnaba sakti leraba IED bomb ani phangba ngamkhibaga loinana new more gi get changpham manaktasu lethot bomb yauna atai polam kharasu phangba ngamkhradi Hariba sakti leraba bom ani edugi manungda amananga se ayuk pung taraga mathuge minute nifuga tre tabada more custom private force ki office mamangda aduga atopa bom amaduna ngasi numijungba matung pung taraga nithuge minute taraga manga tarakpa duwaida Tata DI more town parking da security force ki bom expert ki kangbuna aso engam yauduna mathang pokhan kredi Nakalamoramda numit khrani ki mamangna border town more da ihenba central force madi state force Thajin Kibadu and Ningtina Matau Walkre. Nasayu Pung Tarukti Pung Mapan Paba curfew Komtokling Manung Moregi Mioikiana Sana Tanaba Polam Sing Lenaki. Houses border town More si Kuntaklan Sivaga Samanare. Curfew towing a manung the Misam Amata Mayum the Gimapan Tonakidre. Lambi Lamzau the security singnatana Atayatopa Muemata Uba Pangdrehadi. Atopapa Omana. Kabui Puruki Gan Ngai Kumai Parks and a Pangtonakre. Yellow Purup Singna Masagi culture amadi identity mangandana Tambasangi Santi Kabui Puruki Maru eba kumay ama odiba gan ngai ngasi Manipur amadi kabui taba mafam singda lining laison galoina Pangthokhre Spread love everywhere you go haiba team the Kabui unit Manipur na singduna kaisam thong kabui kailong na pangthokiba thora madura moirang ACG MLA thongam Santina athoiba mithunglen oikiba galoina kabui customary council gi president Kamsom Ganmu Mai Kabui, Manipur University Department of History gi Head of Department Retired Professor N. Joy Kumar, Mitai Lipun gi Thaburel M. Pramod na Singmana athoiba mithuling oina saruk yaki.
lamdam asigi CSO lusingba kaya saruk yaduna pangthokiba thauram adura thauram mapuga madi akhanaba miyoi singda kabui gi oiba polam sing khudol tamduna ikai kumna botki thauram adu kabui ahal amadi naha singna hoi lauduna haudoki loinana maiba singduna mai seng sulauki thauram adugi athoiba mithung len oina saruk yakiba moirang esigi MLA thongam santina phongdokibda lamdam asida lairiba yellow furup singna masai goiba culture amadi identity manghandana thamasangi furup amagi culture amadi identity mang tharakpa matamda yeknabana khudong chaba laukhinaiki mangna hai haukiba moirangi puwari singda mitaiga kabuiga tatna thanaba yadraba maram kya ama lairi moirang kanglai rule gi matamda samu khonget tuduna hanaba hotnaramada mitai maiba singna yengma ngamkide matam adura thangjing singda leiba kabui salang maiba kauduna khambagi thawai mi kauduna thawai kankhibagi wari lairi masigi sumathakta mitai ningthaugi lengak sasan khudimakta laitil gi oiba mating panglaktuna lakhi asigumba asetpa mari lairiba kaya haujiki mirol na ningsingba tangai phade hairaduna kabui salang maibagi khubam mangdana thamnabasu aikoi puna hotnaminasi loinana isagi culture identity haibisi isana ngak sagadabani matamdura mi topna henjinba ngamloyaki thauram mari lainana kabui union manipur gi president Dr. K Hira kabui na phungdokibada gan ngai kumai kabui singini kabui lol atai furup ki nati kabui furup ki asengba saktamni gan ngai kumai si kabui ipa ipu sing sahi lising kya gi mamang gi tatna thanadana sagonaduna laklaba kabui gan ngai kumai ni gan ngai haidiba lol si kabui lol ni gangmai haibadi angan mangal haibani ngai mai haibadi kumai haibani gangmai amadi ngai mai ani se punsilaga gan ngai haibani masigi wan thokti mitai lol mangal gi kumai haibani gan ngai kumai hek hobu numita maiba singduna mai seng puthokuna gan ngai kumai hawi aroiba numita su maiba singduna mai seng puthokuna loisali masina takpari gan ngai si mai puthokibagi nungaibadu ningsingduna kabui ipa singna sahi lising kya satharakuna lapogu ngasisu kabui singna sathari mangna makha taraduna jatiya ma miyoiba ma haibasida inat chakotpa haibasi jatiya dugi khwaidigi maruiba gan ngai haibasi kabui jati gi oina nat ki oiba kumai mani masina kabui jati esigi nat pu miyamna saktak libani asigumlaba numit asina lakpada lamdam asida laiminari ba yellow mi kudingma nungsi sanana hingminasi haikenasu pawsida makhatana phongdorakli makasa tharak poina to pamaruiba pawmna Arambai Tenggol sangandana ba kanglagi akoibada security gi akanma section tharang lokatkre kanglagi mipham yaithok palaiti haying soidana pangthokani Arambai Tenggol Manipur gi Chief Minister yauna Minister singamadi MLA singbu hayeng January 10 da Kangla da laknaba Arambai Tenggol na kaurakhiba wafam ga mari leinana Kangla manungda Arambai Tenggol sangwada athingba thamkhiba ga loinana Kangla gi gate mari da akanba security gi ngak senba gi thabak lokhatkre Imphal West ASP na lokhatkhiba security arrangement da Kangla manung nangpok thangba gate manakta City Police ki Inspector M Roshan na lusingba nupi personal singyawa masingyamlaba kangbu deploy tokre Kangla gi kha thangba getana masing yamnaba Manipur Police Commando personnel sing BDF Home Guard amadi CRPF ki kalam amana ngak senbe gi thabak sathakre maphamani asi ki ngak senbe gi thabak sing Home Guard ki CO CS Adani mau MPS na yengsingani aduga masida Imphal West Additional SP Lakshmi Thingbaijam amasum Imphal Police Station gi OC na mating pangani Kangla gi nungsup thangba gate City Police ki personnel sing commando personnel sing Home Guard amadi AR Army kalam amana MPB gi loinana ngak sin gi thabak sathakre ngak sin gi thaba simapan suba IRB gi CO Khwaishnam Sharma MPS ni yengsingani madugi aduga Imphal West ki Additional SP KS Robinson MPS amasum City Police ki OC S Gulakan thangal na mating pangani Kangla gi awang thangba gate na Lamphel Police ki kangbu Imphal West ki commando team ani BDF Home Guard amadi CRPF na MPB yauna ngak senba gi thabak sathakre ngak senba gi thaba si ani suba MR gi CO Victoria Yengkhom MPS na yengsingani yengsinba gi thaba si the Imphal West ki Additional SPM Amit amasum Imphal West Reserve Line ki Inspector MD Zahir Shah na mating pangani Kangla gi nongpok gate nongpok thong na Imphal Police Station gi kangbu BDF Home Guard amadi Imphal West ki commando team amana ngak senba gi thabak sathakre ngak senba gi thaba si ani suba MR gi AC Roshan MPS na yengsingani
Ado yengsinbagi thabasi Wangoi Police Station ki OC Inspector K Budachandra na mateng pangani hari nakala moromda kanglagi akoibida security ki akanba section tharang lakhosarabasu hayeng kanglara pangthokpadariba Mipham ahongba leiti hayeng soidana pangthokani haina Arambai gi lusingba koronganbana thagalakpa worol amana haidi atopa pawmana ngamkhai sambal khadanaba MZP na center da taksinkhre ngamkhai sambal khajinduna FMR lakthokrabdi Myanmar ko kijau single lapthoknaduna asi ana dharmaga mari lenaba thawdo wathok amadi luhongbana singba saruk yaba phanglaroi mari tatnarani mejo Zirlai Paul Indo Myanmar gi ngamkhai paring sambal khanaba mari free movement regime FMR laktoknaba center na laukibu ware but amuk hana khanthabina ba Mizoram gi mahiroi singi apex budi ama oiriba Mejo Zirlai Paul MZP na Prime Minister taksinkhre Mizoram gi Governor Hari Babu Kamampati gi Kuthangda MZP gi Maikedi gi Prime Minister da sirol ama piduna ngamkhai sambal khaba masum MFR laktoknaba center gi phereba du handokpina ba taksinkhibani Prime Minister da pisin ki ba sirol aduda Mizoram amasu Myanmar gi ngamkhai paring sambal khajin baga loinana free movement regime laktokrabadi India amasu Myanmar da leidibi ethnic zau miyoi sing khaidokna khragani Colonial matamgi amadi ngasi phaw international boundary khaidok thamnagasu Myanmar amasum India da lariba zau phurup sing setoknare habigi wakal lerakide adubu ngamkhai sambal khajin baga loinana free movement regime laktokrabadi ngamkhai da laiminariba zau phurup singi marakta misimina thokbada aroiba mathau ngam pangthokpa dharmaga mari leinaba thauram sing amadi luhong khuhong bagi thauram sing amadi sports meet na singba yawba phanglaroi ngamkhai sambal khajin ba mari free movement regime laukthok paibisi aikhoi jau miyam gi hak manpani hainasu sirol aduna palladuna sirol aduna makha taraduna ngamkhai landuna drug lalon bana singbagi thaba FMR laukthok pagi mahot atopa pambai ama sijinaraga thingna ba khona bina basu Prime Minister gi pungning singsinki panba yabri hauki ba thangsa numita miyam tinba Mipham amada Union Home Minister Amit Shah na India Myanmar ngamkhai paring sambal khaba loinana lewasigi Leba anigi marakta satnaramba free movement regime FMR satnaroi haina phongdokhibani Union Home Minister gi wapamadura Mizoram gi Chief Minister Laldu Homna center na lorakpa phirep state government na thingba ngamde adubu center gi phirep adubudi akan mamona yaningde haina phongdokpa laikhrabani atoba pawmana nongthakki lambi da India ga samnaraba sukangphal gi lambi India ga Manipur ga samnadre Sotin Kumar Nongthakki lambi da samnarabasu Manipur se kangphal gi lambi dari India ga samnadre Manipur manung dasu tampaki district masel natana singi district singa di kangphal gi lambi da samnadre haina All India Trade Union Congress aituk Manipur State Unity General Secretary L Sutin Kumar Pangthokhre Rupa Mahal tengta leiba irabat bawon ngasi pawmi singa unaba amada Sutin Kumar hai state asida thoklibi irang asina maram oiduna misimina yauna hiram kya da miyamna kham thengna wana ringai serakta tha mapalom national highway singa sida sathok sintawda apan ba kya pibana setmilona kham thengna saitheng piri highway singda highway protection force thamduna sathok sinda ayet apan lehendana ba thabak paikat pasu laitri Highway Singaknaba Protection Force Lingbagi Matangasi Leba Asigi Prime Minister amada Union Home Minister gi office gi phangba information amagi matunginadi State Assembly miyamna warep loraba madi Law Court ki mating lorabadi Highway Protection Force Lingbagi thabasi oithokani haibasu leidi adubo Highway Protection Force Lingbagi matang State asigi Assembly na sabtabu warep lawba leiti maramasina hairiba force asi lingbagi matangda thabak oina onthoktriba phawba aituk Manipur State Union akanba khongjang sangsilakani Manipur thokliba irang asina maram oiraga miyoi lising khumpu hen relief camp singna sangjapam lawduna leidi Chusampur amadi more yauna atai mafam kya da khundaramba mitei kya masa masa gi mayumda hanjinba ngamdri Manipur Central Force lising humpu hen tharak palai kre adubo makhoi si misa miyam ngaknaba oiramdri haina pianaba phungdokhi loinana Unified Command ki power si state asigi Chief Minister da laithri state asigi manungda Article 355 si hana sanaduna lairamle haba wapam tha asigi kunga mathuri Chief Minister na political party taragi mute singa unabada phongdorakhi masida lengak pairiba Chief Minister amadi ma ki council minister singna matam asukuina laisilamliba kari maram gino haba wangsu makna hangkhi laisilak poina tenba pawn Bishnupur district su miyamna Republic Day boycott tawgadari
Center amadi state lengana thoklibi irang asigi warrisin purakpa ngamdabadagi miyam khamthengna wanaringai sairakta pangthokkadoriba Republic Day Bishnupur district ki miyamna saruk yabidanaba Bishnupur akoiba apunbaluk BAAL gi President L Devasana phongdorakli lob asigi office tang asi paumising unaba amada makna hai Kokizau narco terrorist ng mitay purupta atamnana onsinduna sa tharakliba proxy war asina maram oiduna state asiga kundari wa yellow furup khudimangna hakthengnana madina koinana awaba se theng kya mayuk na hale proxy war asida mitay misam kya gi punsi mangmadana tana yung kai lanthum kya amasu mangantakan khre miyay lising kya mana mayu mai kai leitaduna relief camp lanjena duna sangjapam lawri Miyam gi mihutna lengak saba India guma democracy satpa leba magi khwaidi ahanba mathausi miyam gi punsi amadi lanthum ngakpane maramasna India gi bonafide citizen oiriba aikhoi punamaki punsi amadi lanthum ngakpi senbiba ngamdrabanina Republic Day de miyam yawbagi wanthok laiti BAAL gi thaumisin oirakliba phibam asigi matana kupna khanaraba matungda sai sigi oina pangthokkadoriba Republic Day thoram district asigi miyamna saruk yadanaba appeal tawri ngasi thamlibu wafam asi international oi haina lengana lobigano hak matpi khraba miyam gi kholauni wakatni haina lobiyu haina su mangna phongdokhi adu haujikoina di miyam paw su matang se lusinjarage mas miyam puna no update ngaminasi